mayam buhan mamagtuda punsiba yumnan mataram osari ngasi pisas nigi makatara pa episode 60-61 pudun laksare aina movie si patubung matamna su kilan kiba amadi sithanando bayar basu mayam nangapiu mayam na sirin sibulung sibiduna like comment amadi subscribe to biram hajari fare dudi mayam movie rum na mai onsilasi mamang episode rokina sanjit pu phajaliba asingba kudub asi puthori kiba adu paw mayam yingbikhre masigi matung tapa episode mayam na kudul tamjari Rani Rocky amadi Parbitana apang wasiduna sanaba asida sounding bahaibidu ori aduga kudop adu mangonda pira o hairi Rokina kudop asi pira o haiba hairaga mendi naya kato o hairi mendi su Rokina hairakpadagi maya adu katokli Rokina kudop adu mendi gi maya ra langsin kre kudop adu su mendi na josin kre Rani na pakana mendi da he apangba kudop adu yam tuna othoro o hairi mendi na aka ID Diwali gi mithai manduna kudop adu yosin kre hairi Rani na shauna mendi da kuan bada mendi ase hangoi on thokre aduga song duna chatkre Rani na nang boina lemna tharoi hairaga mendi butana kre matam aduda tha su thorokle Rocky amadi Parbitra makur adu lonsinari Parbitra ki kupakta leiriba dak asi su ngan thorokle tha gi mangal asi kupakta yehenduna thakturokliba mangal asi sanchita tahalam hauji sanchit asi gyan tarakle Rocky na Parbitra da nangna oithokloidaba kayabu oithokhale Rani dagi sanchit beyabu sukan biri hauji Rani gi makha dagi thadrokle hairi Parbitra na aina nate tawriba ase aikoi ani amato ina tawminabani hairaga mayamba bu hawgali sanchit asi Rani na mongona tawbikiba kaya amadi sanchina tawkiba kaya amasu ningsinglaklam sanchina ai Rani ga lohongkre mana aibu kudopta fajinduna magi control na thambani aduga aibu sizinaribani mangonda tawkiba kaya asisu asingbara haina su hangli Rokina mani haujiti na Rani gi jadudagi thadoklabani hairaga machin mana osi nungsinana konari Sanchina hara I Rocky nahang na ibu thadok pire nang namaram oiraga ngasi family asiga puna Diwali pangthok minaba yawba ngamlani adubu nahang na kariguma mateng pangbiramdrabadi aiha kase gyan tadaba haibado oiranggadoribani aduga hausiti aisu khangli kudung tiba taraklaba matamda nahang na family bu kanabo honagani haiba nahak puina oina fangjabase yamna sakthokse hairami Rocky na tawribase Parbitra na tawbani aigi magi mateng pangba khaktani mahak ase asing hero ni hari Sanchina, thank you Parbitra. ID nangonda hanadagi thasaba thamki. Nangonda karigumba mangala madi yauri hairi. Parbitra na aina tawjariba ase aina su mikhanba khaktani. Aduna hausi salasi mafam asda Rani laktringe. Rokina sanjit bayabu Rani dagi ngakthoknaba honadaba yadabani. Iyamba bu kan baibase aikoi gi thauni. Aduna iyamba bu kana su khangluda mafam amada lotuna thamlasi hairi. Sanchina nakoi na hari bidu karino ai lotuna leba ase pamde. Ngasimak Rani gi asing ase mayamda Kangan ngadabani magi maikum ase hangdokadabani makoina mauni haina khalibase maunate pisas ni sahi kungi matung mafam asida lakni bani haram somnanuk Sudhakar hoi harauna card sanari ba aduda bir asisu yauri adubu mari sanaba haiti hari Sudhakar na nangi punsi adu lari khakta paraga leibra hain hangi birnasu hoi haina hari aduga sananaba niyom su takbiri matam aduda somnana sa purakli birina numidang sa takpa haibase Haksang da patti Sudhakar hoina sa thangna card ase sanagadoribani ase akoi family gi chanabeni manoharna babli babujidi ude ngasi asisu masu sanaba yawgodabani somnana babujidi ngasaina tungkri aduga atai angang singsu hanjalaktri karaida chakrabano khangdi Sudhakarna Diwali numitki makoisu langba salamgani karisu khanganu soidana halakani somnana Rocky hoi jangan aduda lakli matam aduda kariguma makholam tarakpadagi makoi asi sablektuna yingduna lari adubu Rani di mathakta lumduna lari masidagi Rani asi mangkri Rocky na sidadi karisu laiti salasi hari somnana Vidya nangdi nayamba sansit hoiga saminaba yahaudrabara hain hang Vidyana masinda saminaramlabadi Rani na maithiba do uba fanglanggadabani haina sondari Vidyana murum sonba asida mama bablina pakatna lahau tawreba Dr. Kauruksi hari Vidyana ai karisu tawti sansit baya amadi Rocky baya nasu aibu pupikitre hari Bablina makoi di luhongba kuidribani luhonglaba matung ahanba Diwali oribani makoi gi nupi puduna koiba salamnani aduga karigi sekha amadi bi nakoi ani di karigi chatriba sekhana makoina chatkiba ado khanghaudre khanglamlabadi salamgani hari matam aduda bina kaidangna su saloi aina su chatpa si pamdi Diwali numit asidi yum masda laigadabani hari Sudhakarna yamna sumi Diwali numit asidi family asiga puna nungaina laigadabani aikoina tawriba asigumna adubu karisu khaluron makosu halaknani haram brina ngasigi numit ase phatraba lai kaya ama thorakpa matamni makoina mibebu makoigi makhara thamba amadi aso open nanghan basu ngame
Manohorna B Aikodi Sahi Yamzarabasu Madugi Maramdadi Karisu Kangi Ahanbani Tari Base Hari Birina Masigi Maramda Aina Lari Kayama Pakre Aduga Supernatural Gimaramdasu Kayama Pai Harame Somdana Papitra Hoi Lakna Papitana Sanjita Raniga Luhungi Badu Guha Manungdani Haiba Sanchina Mani Aduga Yungi missing the Manjida Luhong Libani Haikiba Adu Aranbani Ranina Ingonda Oidabang Libani Luhongba Adusu Angpa Mani Mai Koibrasu Tunghanduna Koi Adubu Guha Manung Aduda Luhongi Badu Ingonda di Karisu Tauta Norman the Labaga Mani Papitana Nang Rani Makada letting Mahaki plan Gimaramda Kari Kangbagi Mahana Kari Haiki Bagi Sing Libra Hain Hangi Matamatu the truck Ama Makoina Lady Badum the Tarokli Roki Hoina Trakadu Matakta Rani Yaudun Lady Batu Surami Somdana Bidiana Roki Amadi perpetrated phone Torami Adu phone Adu Taubu the Satri Matamatu the Bidia Somnana Korpodagi Lak with a Birasiga Bidiaga Tengzinerami Aduga Bidagi Larik Taki Badu Kungalaga City Nasaki Larikni Aisu Mahaki Feni Nangsu Mahaki Larik si Pabra Hain Hang Birina Larik say Aisu Pai Aina bookstore Amadagi Tengnabadagi Lerakbani Pabasu Yamna Nungai Hiraga Larikadu Bidiadagi Lauraga Biras Satri Bidiana Nasaki Larik City bookstore the Amata Yundabani Larikadu Pamlavadi special order Amatokaba Yataban Adu Kariki Birina Masintiri Bano Haina Sonjari Somna Trakasi Lakwasida Rokina Handukna Bahari Papitana Ranina Pamli Base Akoibu Aso Apan Nangan Basini Akoin Handuk Labasum Hak Akoiki Tung de Inarakani Aduna Trak Asina Yawangam Loidaba Mapam Amada Lotuna Leirusi Aduna Cielo Hiraga Makoi Huma Siselakli Trak Asina Makoi Hungi Matung de Tanarakli Trak Asina Makugi Matunda Tiangaba Tobaga Roki Amadi Papitra Asi Nakanamada Songtok Hori Adubu Sansiti Trak Asina Tanari Sansina Chelakpada Lambi Asi Ledam Tree Aduga Sansit Pusu Rani Namakung Fazin do not Tonkri. Trakasina Sansit Putom never Tauzi Lugly, Lokina Papitata, Nahakaktana, Yamba Bukan Bangamgani, Sambiduna, Karigum Makara Tau Hizeri. Papitana Magi Kubadu Yingaga, Ting Tokuna, Ze Bazangbadi High Lauren, Matamadu the Papitra Gikubakta Giladi Bada Asisun Antrokli. Aduga Nusitkaya Amasu Silagli, Sensitima Mangda, Howdiba, Uamasu, take to not to select Lami. Matamadu the Rani Sungagli, Aduga Truck Diver Aduna, Udu Tomjinduri Haiduna, Mamaya Duka Tokli. Aduga Tragadu Makada Raniga Puna Taudakri, Aduga Makada Pokaikri, Lokina, Akoi Gilambi Estegi, Pisasni Simatam Pumbadagi, Luikibo Oigadori Bazala, Sansina, Ainasu Adum Nakali, Papitana Haushidi Kudima Ase Luikri, Matung Tarapadadi, Apavan Naiba, Harau Bahabado Oirani, Kudima Ase Farani Haina Kalam. Matangi Sinda Sansit Papitra Roki, Baimda Halakli, you must the Mayamas May Tanduno Ledamli, Papitana, Hausi Matang Matam Saradra Rani Yasing Basi Haibada, Sanchina, Nangisu Tazarabra, Rani Sisiramlani Haiba. Papitana Kudam Dipang Davanina Tazavati Wali. Rokina Kudam Madu Kona Pirasi, Housing Matam Lakli, Mayam the Haidulasi, Aduna Asing Basi Haiba Sali Haibaga, Sana Batauri, Sanchina Rokibu Kamlaga, Kona Haidasi, Yengu, Lady Basingasi Kayada Harauri Basi, Makoina Nungaina Lady Basi, Munabahona Gumsi, Matam Karangaiko Hari. Sansina Paositam Labadi Mayamasi, Nungai the Rubani, Aduna calmly. Bidiana Roki Helapase Uri, Aduga, Makoi Manaka Lagli, Aduga Hari, Nako Helapase Yamna Fare, Mayamna Nakoi Kara, the Sat Krabagi, hung with a Haibaga, Bablina, Bidiasi Karokli, Mastagi Bidiasu, Hiram Bakayadu, Leapkri, Bablisu Lagtuna, Makoi Buyu Madura Sang Nabakoxili. Sudakana, Diwali Numdasida, Nakoi Gapuna, Nungai Toknaba Ribani, Nakoi Kara, the Salurabagi. Aduna Hanagi Matogumna Latin Sukalasi Hiraga, Manohorda, Purakna Baharami, Manohorsu Puduna Lakli, Matamadu the Somnana, Mastegi and Nungaiba, Amana, Rasu family as the Miyama, Lakatauri, Hengalakatori Hari, Babitana Hari Basi Birgi Maram the Oribazala Hainakali. Bablina Nuktuna, Akosu Kuitri, Housita Kangbani, Manohorna, Numidasiki Nungaibaga, Paosiki Nungaibaga, Rasu family Sigidi, Yamna Sorba Kudulama Ori Hari. Adu Buleri Bissing the Asing Basiki Maram the Haiti. Papitana Bidiada Ingitautuna, Maramadu Hangli, Bidiana Papitaki Manata, Satya Taubaga, Bablina, Bidiada, Bomblado, Laurunaba Harami, Mastagi Bidia, Subomblado, Lopusatri, Housing Mayamasi, Lantern Asimai Sukanabohonari, Somnana Rokina Papitada, retrieve the Ladiba husband, wives in Asidagi, Algi Vividi, Superheroni, Nahaki Kudung Tiba Kayabu, Ganbangami, Nangun Kulai Matauta, Taragana, Nang Nasa Kulai Amani Hari. Papitana, Sakti Ase, Aiginati, Mapugini, Mapugi Vor Fanglava Aina, Agi family Gidamak, Sakti Ase season Ribani Haina, Asumna Makoi any Wari Sanari, Somna Sakana Bida, Lenton Asipa handling Borni Zohari,
aduga sekana sidri phawba makoi ani puna laiminasi haina bor nizari somdana Rocky hoisu bor niri aduga leiriba sing asi magi lantern asi paihangri adubu Sanjiti lantern asi paidun leiri aduga maisu khana bo tawri matam aduda mamana masada ngakta ngaiko rani lakwa ngaiko nathanta lantern chukhat pado fatti mak laklaga puna sukhat minau hairi Rocky hoina mama hoida nakoida kari gumma wa ma haiba pame Bablina nakoina haining liba wa do akoidi hana da ki khangi Pavitra nakoina kari khanglabage akoina haigedori basidi rani gi maramdani Sansit bayana su haiba pam libani haibaga leiriba mayam asina amat oina harauna Sansit asima pa oidore haraklami asumna hairapasida Pavitra Rocky amadi Sansit asi angak pa haibadu ori tamadura rani na Sansit nang lakledana haina haraklami Rani yum asle ramba asita makoi nganglami Rani gari pokai ki ba aduda sihogdaba adu ningsing lagli Rani Sansit ki manakta laktuna ai soi kre Sansit ai koina koiba chalambadagi ai wari haina yum asita pothana ba hankibaga wari da soibadagi angang asigi maramda haidokri haina haijili aduga makata na so hairi masigi wa ase kamaina mayam daina losan gadori bano ai ase mama oirabani aduga aisu yamna harawi hari Lariba mayam asiti loina harauri Sanjiti harau pa haibadu oidre Rani na Rocky amadi Pavitra da mioiba amadi pisas ki masa adudi asamba angang oidi mi tangkai pisas tangkai oigani yamna satiba tamtiba anga ama polakani harame Matanggi sinda Pavitra na akoigi plan ase loina bak Rani na tungai kare akoidi haiduk na basem saduna lakibani adubu Rani gi plan asina akoi maiti hore Sanjina khudimang ase aina maram oiraga thoklibani haina maran jajari Rokina Sanjit baya nang na tawgi yaw na tawbasu natana karigi naranja jariba nang di karisu khangba nati nang di Rani gi control da laikibani hari Pavitra na yamna summa wafhamne adubu haukrabadi haukre aduna hauji kari tawsigi haina khanasi hari Rokina tawgodaba ado akoina hana dagi khana duna lakre Rani gi asing ase mayam da haidoklaga mabu yum asdagi tanthokisi mana tawriba se yamna himankre akoi ngaiba ngamlaro Pavitra na Hauji Rani isi Franklin oribani Rani gi angang asida mi tangkai pisas tangkai oirabasu angang asida Sanjit bayagi mioibagi idi yauridana aduna angang adugi mari makong fazana khangdoktana hatu fireb logumsi Bidyana Pavitra babin hari base aisu yani Franklin oiribi nupi amada haibaga Rokina kanagi Franklin oiribi nupi gi maramdana hari base mak ase nupi nati pisas ni Franklin oiribi nupi amabu fazana sena bahai base aikosi roina khang mak akoi gumna mioiba nati Pavitra nangsi uhoriba natra tragadu makara taraga pokhai kiba adu phawda mahak karisu tawdi aduga aikoina yum asidi yaudringai mahangna hana laktuna yum asida nungaiba paw tamle masai magi plan soidna oiramgani aina samam naribani pisasna kamaina pregnant oigadoribano mama oigadoribano karigumba mama oiragadi poktringai manga ado kakkadabni hai somnana bira amadi sekha wari sana duna lakli sekhana bir nangi family gi maramdasu khara habiyo aina nangbu akoi family ga su unahale nangi maramda su loina khangle aduga nangna phonda wari sanabada haikibada nangi ima baba isi sen yamba kanamta laite haiki adubu nangi mari mata uncle auntie amata laitrabra hain hang bina aigi di mari mata kanasu laitre leramlaga su ai karisu khamdre hari sekhana adudi nahang matam su pada nathanta leire bina leire ithanta leiba haibisina aisu nungai ba haibdu sori adubu ana ithanta leiramlabasu haujiti ithanta leiba yadre hari Somna Pavitra na Rocky nang hari ba ado ayaning adubu hangngai oiba wahang amana mana pregnant oire haina oidaba hairam lagana mana pamli basina kari oiramgadaba ahambada mahangna family asida lohonglaktuna mahapisasni oina bhonaki adubu mana pamli ba ado ohenkide aduga haujina mahak pregnant oire hari Rocky na aisu samamna ba haibdu oire Rani na hari basing ase thajabasu ngamdri pregnancy test tawraga masigi proof fangadra aduna aikoi mana hari base thajaba yadi Rani na hari base aran bani haram matam aduda Sanjina mang hari base aran manate khudimag ase asumbani ai isasu imin mangna ukrabani hairaga flashback ta lagin hauji Sanjina si tumlambadagi makeup thoraklam Sanjina Rani amadi mendi lebasi urami mendi na kupsali basi haitoktuna Rani aka masibu kari no hain hangi Rani na mase aigi polakadoriba lakadoriba isan mioibaga pisasniga manati pisasndi angang ase puk manungda thamde mapana thami masina aigi haksang ase fitta kaisu tawduna leibesini hari aduga makhata na mendida aina fagi tawbani asengbadi aigi haksang manung asida poison kaya ama yawbana angang ase puk manungda thamdabi mapana thamlibani hain hari aduga Sanjina angang oriba asang matum tapa posak asidagi khut masa ama thintoklamlaga amuk thinjin kibadu urami hauji president da lakle Sanjina mana ukiba kaya adu Rocky hoida wari liba loiraga hari angang asigi wari esi aranba wari nati
ꯃꯁꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯄꯕꯤꯇ꯭ꯔꯅ ꯁꯟꯖꯤꯠ ꯕꯌꯥ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗ ꯔꯥꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯪꯂꯤ ꯔꯥꯅꯤꯒꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯂꯩꯇꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯒ ꯁꯟꯖꯤꯠꯅ ꯃꯗꯨ ꯈꯪꯂꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯒꯅꯤ ꯔꯣꯀꯤꯅ ꯕꯤꯕꯤ ꯄꯤꯁꯥꯁ ꯑꯁꯤ ꯔꯥꯅꯤꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯔꯣꯜ ꯑꯃ ꯁꯣꯏꯗꯅ ꯂꯧꯔꯛꯀꯅꯤ ꯍꯥꯏꯔꯤ ꯄꯕꯤꯇ꯭ꯔꯅ ꯃꯔꯝ ꯑꯗꯨꯅ ꯔꯥꯅꯤꯒꯤ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯕꯗꯤ ꯔꯥꯅꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯁꯟꯖꯤꯠꯅ ꯑꯗꯨꯕꯨ ꯄꯤꯁꯥꯁ ꯕꯤꯕꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯄꯕꯤꯇ꯭ꯔꯅ ꯑꯩ ꯈꯪꯉꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯔꯥꯅꯤꯒ ꯑꯉꯥꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯅꯍꯟꯗꯕ ꯌꯥꯗꯕꯅꯤ ꯔꯣꯀꯤꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯀꯗꯕ ꯑꯗꯨꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯇꯕꯁꯨ ꯌꯥꯔꯣꯏ ꯄꯕꯤꯇ꯭ꯔꯅ ꯁꯟꯖꯤꯠ ꯕꯌꯥ ꯑꯃꯗꯤ ꯐꯦꯃꯤꯂꯤꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯃꯥꯌꯣꯛꯅꯕ ꯑꯁꯤ ꯑꯩ ꯏꯊꯟꯇ ꯃꯥꯌꯣꯛꯅꯒꯅꯤ ꯑꯗꯨꯕꯨ ꯄꯕꯤꯇ꯭ꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯔꯣꯀꯤꯗꯤ ꯃꯊꯟꯇ ꯃꯥꯌꯣꯛꯅꯕ ꯑꯁꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯄꯕꯤꯇ꯭ꯔꯅ ꯑꯩꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯔꯣꯀꯤ ꯑꯗꯨꯕꯨ ꯕꯤꯗ꯭ꯌꯥ ꯅꯪꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ ꯅꯁꯛꯇ ꯇꯧꯒꯗꯕ ꯃꯔꯝꯗ ꯍꯪꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯜ ꯑꯃ ꯅꯁꯛꯇ ꯊꯥꯈꯤꯕꯒ ꯕꯤꯗ꯭ꯌꯥꯅ ꯃꯦꯜꯗꯤ ꯊꯥꯈ꯭ꯔꯤ ꯑꯊꯨꯕꯗ ꯃꯦꯜ ꯍꯜꯂꯛꯂꯕꯗꯤ ꯐꯅꯤ ꯍꯥꯏꯅ ꯁꯣꯟꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ ꯕꯤꯗ꯭ꯌꯥꯅ ꯌꯦꯡꯂꯛꯄꯗ ꯕꯣꯛꯁ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯕꯣꯛꯁ ꯑꯗꯨꯗ ꯅꯁꯛ ꯍꯥꯏꯅ ꯏꯔꯤ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯑꯩꯅ ꯍꯧꯖꯤꯛ ꯅꯁꯛꯇ ꯃꯦꯜꯗ ꯁꯣꯂꯨꯁꯟꯒꯤ ꯃꯇꯥꯡꯗ ꯊꯥꯈ꯭ꯔꯒ ꯈꯨꯗꯛꯇ ꯀꯃꯥꯏꯅ ꯄꯣꯠꯁꯛ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯣ ꯀꯅꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯕ ꯖꯥꯠ ꯍꯥꯏꯅ ꯁꯣꯟꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯤꯔ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯆꯠꯄꯁꯤ ꯎꯠꯂꯛꯂꯤ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯁꯤ ꯕꯤꯗ꯭ꯌꯥꯗ ꯃꯥꯜꯂꯤ ꯕꯤꯔ ꯑꯁꯤ ꯅꯥꯁꯛ ꯑꯣꯏꯔꯤꯕꯔꯥ ꯍꯪꯕ ꯌꯥꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯕꯤꯔ ꯑꯁꯤ ꯅꯥꯁꯛꯅꯤ ꯅꯥꯁꯛ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗꯁꯤꯡꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊ ꯅꯥꯟꯗꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯀꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ